Lupa Krongi economic package lauthokhibga loinana marisuba tangkakki lockdown da anawba kanglon kya hapsingadori. Prime Minister Narendra Modi na ngarang leibakki miyamda wa ngangkhibada lockdown gi matam sangdoklagani haina phongdokhre. Numidang pung nipan tabada television gi khuthangda wa ngangkhibada Prime Minister na haiki May 19 dagi lockdown 4.0 chanaba hawragani. Marisuba tangkakki lockdown da anawba kanglon kya chanaragani. Tongan by state sing na pirak report na inaraba matungda lockdown 4.0 gi kanglon sing May 19 gi mamang da lautholagani. Matam kharadi tamthirabalaina laisat ki chaithenga loinana hingba mathau tai haina palladuna Prime Minister na haiki khudong thiningai oirabalaina laisat asidagi ngakthoknaraba thorang lokhat patangai phade. State Purmaki Chief Minister ga wari sanaraba matungda Prime Minister na ngasi lupa crore kungi economic package ma lauthoki. Hairiba senpham asi India gi gross domestic product GDP gi sada tarani. Economic package ama lauthoktuna miyam gi awaba kokhanaba thorang kya lokhalagani. Lockdown 4.0 gi matangda mahakna haiki numidang gi matamda public curfew thambaga loinana red zone singda makhatana public transport system thingkhiba yai. May 15 phawba tongan by state singna pirakpa report kupna neinaraga lockdown gi anawba kanglon ama semlagani. Sairak sida India gi oina COVID-19 gi apunba case masing lising humdraw humdoiga sukna marphumapan yaure khudong thiningai oirba laina laisat asina sian khiba mising lising ani ga chahum humphunithoi sure narubodagi phagalakpa mising na lising kunithoi ga chamri yankhai mari ni malem gi oina apunba case masing lakh ni phunithoi ga lising mawdra teret ka chama sukna taret sure laina asina sian khiba mising na lakh ani ga lising marphumapan ga chama marphunipan yaure narubodagi phagalakpa mising na lakh 15 ga lising nifumanga ga chatre tarani thoini. Chairak report amana haikre madudi May tha hek jorukpadagi India da COVID-19 gi case masing ka hena wangkhalaki. Haukiba nongmani gi manungda oikhiba phibam yengluragadi numit tarukni gi manungda India gi apunba case masing lakh ama yorba yai hairi. Amaromda Union Health Minister Dr. Harshvardhan na haikre madudi India da COVID-19 gi case masing ka hena wangkhalaklabasu laina laisat asina narubadagi phagalakpagi chang wangli. Malem gi atei atoppa leibak singa changdamnabada COVID-19 na mi sihanbagi chang India dadi yamna nemli. India gi recovery rate chada 31.7 ni. Mortality rate na chada 3.2 ni. COVID-19 gi matangda Union Health Minister na haiki malem gi atei atoppa leibak singda tawbagum India da laina laisat asina ka henba mawongda misimina thokangani haina de thajade. Aduga atoppa paw amana COVID-19 gi vaccine puthoknaba thabak khumang chawsin na changsilli. WHO gi chief MAYAMDA Paksana Sandroktuna Missimina Kaya Tholiba COVID-19 gi Laisat Asibu Layangnaba vaccine puthoknabagi thabak yamna khumang chawsinna changsilli haina World Health Organization gi Director General Tedros Adhanom Ghebreyesus na UN Economic and Social Council gi video conference ta phongdokhre. Conference asida mahakna makha tana hai Laisat asigi vaccine ama puthokpa haibasi yamdrabada tha tarani thoidagi tarani pan phawba changba yai haina panarambani adubu hojik leibak kaya na yamna kanna honarakpa asina vaccine asi puthoknabagi khongjen yamna yangna changsilagi. Hojik phawbagi oina vaccine puthoknabagi project chamaga sungna marirom leiriba asigi manungda tarettagi nipandi yamna khumang chawsille. Masi punamak asi malemgi tongan balaibak nifuna mateng panglakhiba billion euro 7.4 aduna achokpa mateng pangkhibani. Adumoinamak thabak asi makha tana sathanaba honabada hairiba senpham asina konabagi wafam leite. Maram asina ahenba senpham singi mathau tari. Hojik leiriba senpham sida awatpa lakadabagi mami urakpa asina oithokpa yaba amadi Hen khumang chawsin na changchiliba project sing asida ahanba tangkaki oina sel thadagani hairi. Haukhiba January thadagi hauna WHO gi makhada COVID-19 gi vaccine puthoknaba honariba sida malemgi leibak singdagi punna research chamri hena khusamnaduna honari haiki. Mahakna makha tara hai laisat asi yama lawna ganba madi yama tamthiba laisat ama oiri. Hojik phawbada malemda miyoi million mari hena nahankhre loinana miyoi lakh ani ga lising humdra manga hena sian khrabani. Europe ki kha thangba sarukta laisat si sandorokpagi chang hanthakhrabasu awang thangba sarukta Africa, South East Asia, Eastern Mediterranean amadi atai mafam singda lepa leitana hengelagli. Laisat asina malemgi miyamda para kya lepa leitana tambiri haina lawbu yai. Masina miyamda haksel su hena cheksil hannaba khangali. Malemgi one healthcare worker singna chahi amada 7.5 trillion rom chading tawri. Masi apunba global GDP gi chada tara khaktani. Maram asina asigumba tanja asida kanaba lauduna health sector da hanadagi hena sading tawba hawbagi mathau tarakle. Mifam asida UN gi Deputy Secretary General Amina Mohammed nahai laisat asibu mayok nanaba honabada malemgi leibak singa se punna setminari adubu laisat asina hena tamthina sohlaba leibak singda ahenba mieng changbagi mathau tai.
ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯍꯦꯟꯅ ꯁꯣꯛꯍꯜꯂꯕ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯅꯧꯅ ꯁꯦꯝꯒꯠꯆꯕ ꯉꯝꯅꯕ ꯁꯦꯟꯗꯣꯟ ꯀꯣꯛꯄꯤꯅꯕ ꯄꯣꯂꯤꯁꯤ ꯀꯌꯥꯁꯨ ꯂꯧꯈꯠꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯑꯔꯣꯏꯕꯗ ꯄꯥꯎꯕꯤꯂꯥꯏ ꯅ꯭ꯌꯨꯁ ꯔꯤꯗꯔꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫